ngase phongkhiba tongan tongan ba manipuri sifong singdigi maruibi ipausing myamna thamjagi ahanbada hoyelan pawdigi lokhosaraga general panchayat election dc singda ero ro amasum aero oigadabe sing pikhalaknaba khankhre sahi mangagi tamsing mapung pana lushin khrabasu anobo mohut singgadaba sing khananabagidama pangthokpam thoklaba mikhal sing pangthoktana lairakliba manipurgi general panchayat election 2023 gidama state election commission manipurna lokholakpa thaurangi manungsana manipurgi tampaki district tarukmaki deputy commissioner singna mikhalasida electoral registration officer ero returning officer ro amasum Assistant Electoral Registration Officer ARO Assistant Returning Officer ARO na singbo oina designated tawgudaba district sing asigi officer singi maming sing pikhalangnaba khankhre pausi na phangmo pauna haibada wapamasi State Election Commission Manipur gi Secretary Aribam Amarjit ki maikeidigi tha sigi tarukta Deputy Commissioner sing asida khangan khibani hari State Election Commission Manipur gi maikeidigi wapamasi khangan khiba Deputy Commissioner singna Imphal East, Imphal West, Thawbal, Kaksing, Bisnupur amasum Jiribam gi hari pau sigi matungina DC singna tha sigi taraga matu phawbgi manungna mikhala sigidama designated tawgudaba officer singi maming singa loinana makhoina konsingadaba jila parishad constituency singsu pikhalaknaba khangan khibani hari panmaya bari tha sigi ahumgi numidang wairamna Minister N Berena Mayai tangba lauduna maki secretariat ki cabinet hall pangtokiba lainga ki cabinet mifamna su Manipur gi urban amasum rural local body singi pangtokpam thokliba mikhal sing lakliba March amasum April gi ahanba sarukta pangthoknaba orep laukhiba lekhrabani masigi mathakta urban amasum rural local body singa mari lainaba singa gi maikeidigi su pangtokpam thokliba mikhal singa si atubu matamna lainga ana pangthokhaningbigi apamba phongdoknarakliba ne hanisu pausna phongdorakli Atopa paumna class 8 ki nupi masa mahiroi puraga mangkhiba Kennedy Assam digi phare nupi masa sukale JC mamangse gi December taraga manga digi masagi sei taraga hundai khaktamak ngairibi class 8 khakta tamlebi mahiroi nupi masa ama puduna mapam khangna lotkhiba oza thoksom Kennedy tha sigi tareta Assam gi Tezpur police na phabang khre angang kidnap tawbra senaba oza Kennedy gi mathakta athubu matamda lainga na logi ba sapsa ba serak pigidabani haina JC ki assistant di kidnapping a minor girls by a teacher na phongdorakli hiramasiga mari laidana ngasi Manipur press kapta pangthokpa pawgi mi phamamada wangang laduna JC gi coordinator Dayas Aribam hai mamangse gi December taraga manga gi numidang wairamda Kennedy kauba oza sina mahiroi nupi masa si moithem tawduna puhraba matung thiba khangdana lakhibani adu tha sigi tareta Assam gi manungsanba Tezpur police station konba mafam amade police na oza si phabangam khibaga loinana nupi masa dukan mangamkhre makhoi phare habigi pau phanglaba matung nupi police personnel sing yawbati mama Tezpur satuna makhoi ani ngasi nongalamdai pung ahumlom tarakpada Thawbal police station purakre makhoi ani haujik Thawbal police station leidi ngasi court suti leibana court puthokpagi khodong sabadi leitre nupi masa sigi mathok taba medicals checkup sathanaba semsakre haidi magna makhatana phongdokhibada thaudo sida scenery bo ozagi maikhum upa Kennedy moral gi sapsaba serak pigedabani lamdamasigi ozasingna sumaku ozagi community digi tanthokadabani amadi makpu serak phangana bhonabada lamdamasigi leiriba CSO singamadi miyamna hanagu mating pangbina ba apil tokhi ngasigi pawgi mifamaduga mari lenana magna makhatana mahairoi nupi masa sibu phangna bhonabada asobo mating pangkiba lamdamasigi CSO sing maru oina Thawbal police ki ASP amasung women police timbusu thagapa phongdokhiari makasa tharak poina to papamana Popi thababu Facebook sawalubana naha ama police na phare lainga war on drug campaign hena kana sangsilaktuna illegal oina popi pambi tharamba sing yan thatpaga loinana sina basing phagatuna logi serak pinana ba akan mathabak lakholag lingagi serakta popi pambi thababu sawatpagi warol sing Facebook ta post torokpa masagi sei taraga mapalom na ngai ribana ha ama police na phare pharaban ha dugi mami Samlol san gangte apokpa laikhidraba sonpi gangte kawi Bisnupur district ki khauksam moirang mathakta gini haidi mangna popi pambi marakta leiba nupi amagi photo cookie singna popi pambi dagi sel phangboda mitai singna mi hoba pui maramsina cookie miyamna popi gidamak amatu oina lanthengnagadabani haiba warol sing thagalakpani haidi
ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯗꯤꯇꯦꯟ ꯇꯧꯔꯕ ꯃꯇꯨꯡ ꯉꯁꯤ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ PSꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯕꯨ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯕ ꯃꯐꯝꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕꯅꯤ RK ꯃꯦꯒꯦꯟ꯫ ꯃꯅꯤꯄꯨꯔꯕꯨ ꯀꯂꯝꯈꯤꯕ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍ, ꯅꯔꯁꯤꯡꯍ ꯑꯃꯁꯨꯡ ꯍꯤꯔꯥꯆꯟꯗ꯭ꯔꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯂꯩꯉꯥꯛꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯅꯁꯨ ꯁꯔꯨꯛ ꯌꯥꯅꯕ ꯃꯇꯝ ꯑꯃ ꯄꯤꯕꯤꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯍꯜꯂꯕꯗꯤ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯅ ꯂꯧꯍꯨꯂꯨꯞ ꯑꯃꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯝꯕ RK ꯃꯦꯒꯦꯟ ꯁꯅꯥꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯈꯤꯗꯕꯒꯤ 149వ ꯁꯨꯕ ꯅꯤꯡꯁꯤꯡ ꯈꯨꯃꯣꯟꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯀꯂꯝꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯕꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯩꯔꯥ ꯊꯥꯟꯕꯤꯗꯨꯅ ꯉꯜꯍꯟꯕꯤꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯛ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯝꯗꯝꯁꯤꯕꯨ ꯑꯃꯁꯨꯡ ꯐꯨꯔꯨꯞꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯂꯝꯈꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 1953ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯈꯤꯗꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯂꯩꯁꯨ ꯀꯠꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯖ ꯃꯁꯥꯗ ꯇꯥꯛꯂꯝꯗꯅ ꯕ꯭ꯔꯤꯇꯤꯁꯅ ꯀꯕꯣ ꯕꯤꯂꯤꯕꯨ ꯕꯔꯃꯥꯗ ꯁꯟꯗꯣꯛꯂꯝꯈꯤ꯫ ꯃꯁꯤ ꯇꯥꯕꯗꯁꯨ ꯃꯍꯥꯔꯥꯖ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯩ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯕꯣ ꯕꯤꯂꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯀꯕꯣ ꯕꯤꯂꯤ ꯑꯁꯤꯗꯤ ꯎꯃꯪ ꯋꯥꯃꯪꯅ ꯊꯜꯂꯕ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈꯤꯅꯕ ꯊꯝꯂꯝꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯟꯗꯃꯥꯟ ꯑꯃꯁꯨꯡ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯒꯤ ꯏꯊꯠ ꯃꯄꯩ ꯈꯔꯒ ꯑꯣꯟꯅꯈꯤꯕꯒꯤ ꯆꯦ ꯆꯥꯡ ꯎꯕ ꯐꯪꯂꯥꯏꯈꯤ꯫ ꯉꯁꯤꯁꯨ ꯕꯣꯔꯗꯔ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯃꯥꯡꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯅ ꯁꯣꯛꯆꯤꯜꯂꯛꯄꯅ ꯉꯁꯤꯗꯤ ꯍꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ILP ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤꯡꯗ ꯂꯩꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯥꯎꯁꯤꯟꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯇ ꯄꯜꯂꯝꯕ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯍꯥꯚꯥꯔꯠꯇ ꯄꯜꯂꯝꯕ ꯃꯅꯤꯄꯨꯔ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕꯅꯤ꯫ ꯂꯝ ꯂꯝꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯆꯨꯝꯕꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯂꯕ ꯃꯇꯝꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ OPDꯁꯤꯡ ꯄꯥꯛꯇꯛꯅꯅ ꯊꯤꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯜ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯣꯛꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯛꯁꯤꯜꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯋꯥ ꯁꯥꯗꯦ ꯍꯥꯏꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 5ꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯁꯤꯟꯐꯝꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤꯗꯒꯤ ꯑꯥꯎꯠ ꯄꯦꯁꯦꯟꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠ OPDꯁꯤꯡ ꯄꯥꯛꯇꯛꯅꯅ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯍꯟꯈ꯭ꯔꯦ꯫ ꯂꯥꯏꯌꯦꯡꯁꯪ ꯑꯌꯥꯝꯕꯗ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯏꯅꯗꯤ ꯄꯦꯁꯦꯟꯠꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯃꯇꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 5ꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯛꯁꯤꯜꯂꯗꯨꯅ ꯉꯁꯤꯗꯒꯤ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯇꯝ ꯀꯛꯇꯅ OPDꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯇꯥꯟꯕ ꯑꯄꯨꯟꯕ ꯗꯤꯃꯥꯟ 9ꯅꯤ, ꯑꯗꯨꯕꯨ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ 4ꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯕꯁꯨ ꯑꯇꯣꯞꯄ ꯗꯤꯃꯥꯟ 4ꯒꯤ ꯃꯇꯥꯡꯗꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯝ ꯕꯥꯎꯟꯗ ꯁ꯭ꯀꯤꯜ ꯄ꯭ꯔꯃꯣꯁꯟ ꯄꯤꯕ, ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯁꯨꯡ ꯅꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔꯁꯤꯡꯒꯤ ꯁꯨꯄꯔ ꯑꯦꯅꯨꯋꯦꯁꯟꯒꯤ ꯆꯍꯤ 65 ꯑꯣꯏꯍꯟꯕ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯄꯣꯁꯇ ꯊꯕꯛ ꯄꯨꯍꯟꯕ ꯑꯃꯁꯨꯡ 3ꯁꯨꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦ ꯀꯃꯤꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯖꯅꯋꯥꯔꯤ 1, ꯏꯪ 2013ꯗꯒꯤ ꯍꯧꯗꯨꯅ ꯂꯥꯛꯈꯠꯂꯒ ꯗꯣꯛꯇꯔꯁꯤꯡꯅ ꯅꯟ ꯄ꯭ꯔꯦꯛꯇꯤꯁꯤꯡ ꯑꯦꯂꯥꯎꯋꯦꯟꯁ MPA ꯄꯤꯕꯒꯤ ꯋꯥꯐꯝ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯔꯨꯜ 1982ꯗ ꯃꯦꯖꯔ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯃꯥꯡꯊꯛꯇꯁꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯛꯁꯤꯜꯂꯗꯨꯅ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ OPDꯁꯤꯡ ꯗꯤꯁꯦꯝꯕꯔ 18, ꯏꯪ 2022ꯗꯒꯤ ꯍꯧꯔꯗꯨꯅ ꯅꯨꯃꯤꯠ 2 ꯆꯨꯞꯅ ꯊꯤꯡꯖꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯊꯥ ꯑꯗꯨꯗ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯇꯤꯡ ꯑꯃꯗꯒꯤ ꯅꯨꯃꯤꯠ 2ꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯈꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯃꯇꯝ ꯀꯛꯇꯅ OPDꯁꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗꯒꯤ ꯆꯪꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯃꯨꯛ ꯃꯅꯥꯎ ꯅꯨꯄꯥꯅ ꯐꯨꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯂꯧꯈꯠꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯄꯨꯔꯣꯏꯕꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯒꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯈꯠꯅ ꯆꯩꯅꯕ ꯊꯧꯗꯣꯛꯇ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯀꯣꯛꯇ ꯆꯩꯅ ꯀꯟꯕ ꯌꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯤꯅ ꯊꯤꯟꯗꯨꯅ ꯐꯨꯈꯤꯕꯅꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯐꯃꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯇꯩꯃ ꯐꯨꯈꯤꯕꯅꯤ ꯍꯥꯏꯕ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3 ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯪꯂꯦꯟ
ꯃꯅꯥꯛꯇ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯉꯁꯤ ꯑꯌꯨꯛ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯤꯡꯉꯣꯜ ꯁꯥꯏꯈꯣꯝ ꯑꯣꯡꯃꯤ ꯁꯥꯟꯇꯤ ꯆꯍꯤ 95 ꯀꯧꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯁꯥꯏꯈꯣꯝ ꯀꯨꯃꯥꯔ ꯀꯧꯏ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯈꯤꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯍꯥꯛ ꯂꯩꯈꯤꯗꯦ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ 2 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯥꯟꯇꯤꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯥꯏꯈꯣꯝ ꯕꯤꯅꯣꯏꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯃꯗꯨꯗ ꯕꯤꯅꯣꯏꯅ ꯃꯇꯩꯃꯕꯨ ꯃꯀꯣꯛꯇ ꯆꯩꯅ ꯀꯟꯕ ꯌꯥꯎꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯤꯅ ꯊꯤꯟꯗꯨꯅ ꯐꯨꯆꯩꯈꯤ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯇꯩꯃ ꯑꯗꯨ ꯃꯁꯥꯒꯤ ꯐꯃꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯐꯪꯕꯒ ꯄꯨꯂꯤꯁꯀꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯀꯤ ꯃꯦꯔꯤꯌꯦꯜ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯥꯟꯇꯤꯒꯤ ꯃꯧꯄꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯨꯅꯤꯜꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯃꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯏꯈꯣꯝ ꯀꯨꯃꯥꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯅꯣꯏ ꯑꯃꯁꯨꯡ ꯕꯤꯅꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯥꯎꯇꯨꯅꯔꯒ ꯃꯁꯤꯕꯨ ꯐꯨꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯃꯔꯥ ꯂꯩꯔꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯄ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯕꯤꯅꯣꯏ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯡ ꯄꯥꯎ ꯆꯠꯇꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯛꯂꯤ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ BJPꯒꯤ MP ꯑꯃꯅ ꯄꯨꯂꯤꯁꯇ ꯊ꯭ꯔꯦꯇꯟ ꯇꯧꯈ꯭ꯔꯦ ꯔꯥꯖꯁꯊꯥꯟꯗ BJP ꯂꯣꯃꯦꯀꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯄꯣꯔꯇꯔ ꯈꯔ ꯄꯨꯂꯤꯁꯅ ꯀꯧꯗꯨꯅ ꯋꯥꯡꯄꯣꯡ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯊ꯭ꯔꯦꯇꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯈꯔ ꯋꯥꯡꯄꯣꯡ ꯆꯠꯊꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯀꯧꯈꯤ ꯃꯇꯝ ꯑꯗꯨꯗ BJPꯒꯤ MP ꯕꯥꯕꯥ ꯕꯜꯈꯅꯥꯠ ꯑꯃꯁꯨꯡ ꯁꯄꯣꯔꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯇꯞꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯕꯦꯔꯤꯀꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯃꯍꯥꯛ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ MP ꯑꯁꯤꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯗ ꯊ꯭ꯔꯦꯇꯟ ꯇꯧꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ MP ꯑꯁꯤꯅ PS ꯑꯗꯨꯒꯤ DSP ꯑꯅꯟ ꯔꯥꯎꯗ ꯊꯤꯅ ꯆꯩꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯕ ꯊꯥ 9 ꯈꯛꯇ ꯉꯥꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯌꯦꯡꯉꯨ ꯃꯍꯥꯛꯄꯨ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯎꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯃꯔꯣꯝꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯁꯤꯔꯦ ꯉꯁꯤ ꯑꯌꯨꯛ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯇꯤꯛꯇꯣꯛ ꯚꯤꯗꯤꯑꯣ ꯃꯦꯀꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯄꯟꯖꯥꯕꯀꯤ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯒꯋꯥꯔꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ DSP ꯖꯁꯄ꯭ꯔꯤꯠ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯀꯣꯟꯁꯇꯦꯕꯜ ꯀꯨꯜꯗꯤꯞ ꯁꯤꯡꯍ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯥꯈꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 4ꯅ ꯂꯝꯕꯤꯗꯒꯤ ꯀꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨ ꯎꯕꯗꯒꯤ ꯈꯨꯗꯛꯇ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯥꯛꯄꯒ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯟꯈꯤ ꯄꯨꯂꯤꯁ ꯇꯤꯝ ꯌꯧꯔꯛꯄ ꯉꯥꯏꯗꯅ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ ꯃꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕꯅꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯁꯤꯟꯈꯤꯕ ꯃꯇꯝꯗ ꯀꯨꯜꯗꯤꯞ ꯁꯤꯡꯍ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯔꯦꯞ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ MLAꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯔꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯁꯥꯒꯤ ꯆꯍꯤ 15 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯦꯡ ꯔꯦꯞ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯔꯥꯖꯁꯊꯥꯟ ꯀꯣꯡꯒ꯭ꯔꯦꯁꯀꯤ MLA ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯀꯣꯡꯒ꯭ꯔꯦꯁ MLAꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯗꯤꯄꯛ ꯑꯦꯂꯥꯏꯁ ꯗꯤꯂꯤꯞ ꯃꯤꯅꯥ ꯀꯧꯏ ꯀꯨꯝꯖꯥ ꯏꯪ 2019ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯑꯅꯤꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯗꯤꯄꯛꯇꯤ ꯐꯥꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯄ꯭ꯔꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯣꯟꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯗꯤꯄꯛ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 19 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯨꯋꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ SHO ꯖꯤꯇꯦꯟꯗ꯭ꯔ ꯁꯣꯂꯟꯀꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ ꯏꯪ 2019ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯃꯥꯔꯆ ꯊꯥꯗ ꯃꯟꯗꯋꯥꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯒꯦꯡ ꯔꯦꯞꯀꯤ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯂꯩꯆꯤꯜ ꯀꯥ ꯍꯦꯟꯅ ꯊꯥꯕꯗꯒꯤ ꯇ꯭ꯔꯦꯟ 270 ꯀꯦꯟꯁꯦꯜ ꯇꯧꯈꯤ
Leibasi awang thang masruk the lady ba mafam sing the laisil ka hena thaban maramoiraga train sani ko humpu hena cancel toki hena railway gi meket gi phungdurakli railway gi report matung ina laisil ka hena thajilak padi gi mayek sing ubang amlak tabana maramoiraga ngasi ayu angan mada satkadaba train sing cancel toki bani Punjab, Rajasthan, Bihar, Haryana, amasum Delhi gi saruk sing ngasi ayu atheng ba phawa ka hena laisil thabana maramoiraga mayek sing uba phangdabagi chathok chasin tawbada sauna khudong sa da basmayong hanki ngasi cancel tokiba train sani ga kun ka teret atugi manungda express train marfugani thoi passenger train samagani fuam amasu suburban train nifu yawe haidi railway officials sina phongdorakibagi matungina ngarang suka hena laisil thabana maramoiraga train sahumga kuntraga mangagi matam thengtakhi marfugani pana cancel toki kuntraga mathoina atopa lambida thaidokuna salan ki amasum kuntraga homdoina matam khara lambida panduna lenki hairiba mafam singa sida meter yankai phawbagi manungda laiba singdi khara uba phangi madudagi hendokhibadi uba phangdre hairi hen su pausna palakli Makasa tharakoi na tentak na pong na pampauksi diga to popom na Shaktiman accident school building ama ta thokle Singmai Khulen UJB school gi academic section 2023 hauna ba kana thorang torok patanja sidanga nutel pung mari makairam tabada Shaktiman ama accident to school sid thingjin badigi school sigi building ama ta thokle haidi accident adu gari edu gi brake fail oibidigi thok boiram gani haina singna ba poknari laibo phabadi accident adu mi aso apani yaukidi adu school building adu di lokot payadar ama ta thoki haidi School asigi hauji oiriba phiba masida school management committee SMC teaching staff village authority masum Singmai Khulen village ki youth body gi makedi gi mari lenaba authority na athubada inquiry ama tawbaga loinana mathau tabe action lokotuna school asi session hauba yana ba sinbiyo haina su appeal tawri Makasa tarakpona sanga express tige to pamaruiba pawkra namo Chief Minister tungi mirol kanana ba popi sungtha thabirano none da popi pamising Kantatre, Lilong the Yamlaba drugs in a corner and Nahama Fogatre. Security forcing Forest Department ama the local organization ama nakusanadon sa takiba drive ama none district ki ekar mari da tharama popi pamising mang takan kibo loina na Thawal district ki Lilong area dana naha ama Yamlaba drugs in a corner na Fogatre. Amaramda Chief Minister NBR na tungi mirol kana na popi sungtha thabirano drug ki mayukta mayampun leminasi habu wapam thamkre ngasi lang thabal leiba ningthaurel gambir singa gi ningsing khubam pangthokiba ningthaurel gambir singa leikidabagi samaga marfu mapan subu ningsing kumon thoramda tin giba miyam wangang laduna Chief Minister NBR hai popi thaba thabak punglep lep tuna tungi mirol kana na bapuna hona minasi tungi mirol mangan gada ba posak asi ai koina thingdana kanana thingane habu wapam thamladuna miyamna popi sungtha thabiranu amadi drug lalon mamadi lana sizna ba suktopiru haina spungdoki Amaromdana, Priyobatra Hatpada Siena Bani Haiba, Mateima Police Custody the Tamli. Bisnupur District in Nassau, Ward number 2 the Leva, young name Priyobatra Ko Ikoben driver Ama, how keep it December Kuntra, the hot keeper the Siena Bani Haiba Mateima. Duty Magistrate Bisnupur Narangama Sungasi, Police Custody that has increased. Police custody that has increased Mateima adu di Lamoy Kunang Kundiki, Haisnam, James a Kuntragam to Apoko High School Sumaki, Nupi, Haisnam Sandera Nista Kuntragom Dini, Haisnam James Narang Bisnupur Police Station, Timamana Police Custody da remand Pibinaba player Amagaloina, Quarter Putok Labamatung Zanawari Kun Taragatur Power Numit Mapani, Police Custody that has increased. Haisnam Sandarani Nangasi Kota Putola Matunda, Zanawari Taragatur Power Nipani Police Custody hasn't given it. Keski Iona, APP Kutangarang Kota Tamkibu Warol, like Hidraba Prio Batra Gimarang Pana, Police Station Aibu in a Pishilapu Warolamada, Young and Prio Batra Hokiba, December Kuntra, Eco Bengaloina, Yum the Gitok Rabamatun, Yum the Halatria Masumaki, mobile phone of the Su, December Kuntra Matudiki contact of Pankidre Haina Palaki. Case asigi inquiry sa thabada laikhidraba victim si driver ama oibani amasum ayama matamda Imphal More lambi de Ecoben thawi haiba khangmangki amasum maki imung manungi miyoi sing examination tawbada victim sina December kuntra gi numidang pung nipan makhairam tabada machanupa da phone toroktuna mak yumda halaklaroi lamoi khongnang khongdigi equation hairiba James kaloinana Dimapur da satkani haina khangalaki haibisu khangmangam khenesu ayona APP gi kuthangna kota thamki
21 हाइरिबा मियोय ममांग बिष्णुपुर पुलिस ना कॉन्टेक्ट तौदुना तौखरे अमसुम पुलिस स्टेशन जनवरी मरीद लाखी अमसुम माकु एग्जामिनेशन तौबदा लेखिद्रबा विक्टिम गा महांगना फोन वरी सनादुना डिसेंबर 13 दिमापुर खोंगसत अमा सनबा हाइकी अदुबो अकोन मदा खोंगसत अदु नुमित अदुमक्तदा तोखी हैना फोंदोप लेखि मदुना 21 हाइरिबा मियोय पीआर बोन थादोखी अदुबो इन्वेस्टिगेशन की दरकार ओइरकप मतमदा लाकना बखनखि विक्टिम की मोबाइल फोन की CDR जनवरी की मंगार फंकी अमसुम विक्टिम ना कॉन्टेक्ट तौखिबा मियोय खरा वरी सनकी अदुबो थोयना काना फंखिदि अदुबो 21 हाइरिबा मियोय सिना पीबा वरोलदा सुसिनतबा खरा फंकी अमसुम विक्टिम की कॉल रिकॉर्ड तौसिंग की अमसुम 21 हाइरिबा मियोय सि पुलिस स्टेशन लाकना बखन की हैनसु आयोना मखा ताना थमखि जनवरी 3 के अयुक पुंग निपान मखाइरोम ताबदे 21 हाइरिबा मियोय सि कंप्लेन केस अमगा मरी लेना इरिलमुंग पुलिस स्टेशन की टीम अमना फारे हैबिगे रिपोर्ट तौरखि मदुगी मतुंग केस असिगा मरी लेना 21 हाइरिबा मियोय सि वोंगपोंग सथनबा इरिलमुंग पुलिस स्टेशन की ऑफिशियल ऑफिसर सिंगदा कॉन्टेक्ट तौखि इरिलमुंग पुलिस ना वोंगपोंग तौबदा डिसेंबर 13 की नुमिदांग विक्टिम अदुबु हातखिबनि हाइना 21 असिना मसाना याजरे हैबा खंगमंखि तुंगदा बिष्णुपुर पुलिस की टीम इरिलमुंग पुलिस स्टेशन सत्य अमसुम कुपथना वोंगपोंग तौखि मधुरी 21 हाइरिबसिना डिसेंबर 13 की नुमिदांग पुंग मपन मखाइरोम ताबदा फोन विक्टिम गा कॉन्टेक्ट तौरगा सगोलबन तेरादा महाक उनरब अमसुम विक्टिम की इकोबान सनबा खानखि हैना फोंदोरखि मांगना विक्टिम अदुबु थांगना क्यारा खना थिलगा हातखि अमसुम असिबाक्संग अदु मावम रेस्मा की मरक्ता लांथोरमखि हैनसु 21 हाइरिबसिना मखातना फोंदोकपदगी 21 हाइरिबा मियोयसि इरिलमुंग पुलिस स्टेशन की फॉर्मल ओइना फाखि हैनसु आयोना मखातना एपीबी की खुथाना कोटा थमखि क्राइम सीन एग्जामिनेशन चथनबा माव पुलिस दा पाव पीरबा मतुंगदा मोबाइल फोरेंसिक टीम अमा पुलिस टीम गलोइना सखि अमसुम खुजमा पुलिस स्टेशन कोहिमा की मनुंग चनबा केदेमा बेसमा बाईपास रूट लेबा क्राइम सीन थुखि 21 हाइरिबा मियोयसिना हाइबदगी असिबाक्संग अदु कलबाट अमगी मनुंगदा तारंबा थेंगनखि अमसुम असिबाक्संग अमसुम अकोइबा मफमगी इनक्वेट तौरब मनुंगदा हक्सांग अदु लौखलखि अमसुम तुंगदा इफाल पुरकलबा मतुंगना पोस्टमार्टम की नंबर रिम्स की मोक्ता थमखेनसु आयोना मखताखि मखाताना वोंगपोंग तौबद 21 हाइरिबा मियोयसिना लेखिद्रबा प्रियबत्रागी इकोपेन अदु हाइनौबोक्ता लेबा युमनाम एबोम सखौबा मदा बंदान थमख्रे हैना फोंदोरकपदगी पुलिस टीम मफमदु थारगा इकोपेन अदु सिक्स तौरे हैनसु एपीबी की खुथाना केस की आयोना कोटा थमखि केस असि मखाताना थिजिनबगी थबक सथनबा अमसुम मरि लेनबो वफम सिंग खरगा हेना फमंगमनबा नुमित मपनि पुलिस कस्टडी रिमांड पिबिनबा आयोना कोर्ट हाइजखि हैदि ड्यूटी मजिस्ट्रेट ना केस रिकॉर्ड येंगलबा अमसुम आयोगी वरोल तारबा मतुंग 21 हाइरिबा हाइसनाम जेम्स जनवरी 13 फावबा नुमित मपनि पुलिस कस्टडी रिमांड तौखि मखाताना थिजिनबगी थबक सथबदा 21 हाइरिबा मियोयसिना क्राइम सिदा माकी नुपी सैंदेरानी सै 19 सेनै हैना फोंदोरखि अमसुम चैरा अदुदा वुमेन पुलिस स्टेशन सेनापति की 21 हाइरिबा हाइसनाम सैंदेरानी पुलिस स्टेशन सिदा सरेंडर तौरले हैबगी पाव अमा फंखि अमदुदगी नुपी पुलिस पर्सनल यावबा बिष्णुपुर पुलिस स्टेशन की टीम अमा सेनापति वुमेन पुलिस स्टेशन सखि अमसुम मथौ ताबा फॉर्मेलिटी सिंग गालगा 21 हाइरिबी सैंदेरानी फखि मा केस असिगा मरी लेना नुमित निपानी पुलिस कस्टडी रिमांड पीनबा प्लेयर अमगा लोइना ngasi ड्यूटी मजिस्ट्रेट की ममांगना पुथोलबा मतुंग कोन जनवरी 13 फाव नुमित निपानी पुलिस कस्टडी रिमांड तौखि हैरि लोइसलकपोइन स्पोर्ट न्यूज संगदंग मैम थमजगे सऊदी अरेबिया पांथोकदबा फ्रेंडली मैच ता रोनाल्डोना मेसीगा जनवरी 15 थेंगरगनी अल हिलाल अमसुम अलनी नसर हारिबा फुटबॉल क्लब अनि एसीगी प्लेयर सिंगी खनगलगा सऊदी अरेबिया दा सनगदोरिबा फ्रेंडली फुटबॉल मैच ता क्रिस्टियानो रोनाल्डो अमसुम लियोनेल मेसी अनि लंबा तौनगदोरि हनकता रोनाल्डो असि सऊदी अरेबिया की फुटबॉल क्लब अम ओरिबा अल नसर दा यूरो मिलियन चनी खर हेनबा सेनफमदा ngangnaduna सही अनि मखाई कॉन्ट्रैक्ट तौदुना संखिबनि ममांगदा मैनचेस्टर यूनाइटेड सनरबा मसाई से 19 सुरबा रोनाल्डो असि ब्रॉडकास्टर पियर्स मॉर्गन गा controversial ओइबा इंटरव्यू अमा यानरक्तबदगी टर्मिनेट तौरखिबनि रोनाल्डो ना क्लब अदुगी थौसिल थौरांग अमदी क्लब की मैनेजर एरिक टेनहेक थौसिल बु यानिंगदबु फोंखिबनि यूरोप ता मसक नायरबा रोनाल्डो की फुटबॉल मसनगी खोंगसता अनौबा अहोंगबा मा लाखिबगा लोइनना माकी फुटबॉल की खोंगससु यूरोप की ओइना लोसिनखिबनि मसिग लोइनना रोनाल्डो अमदी लियोनेल मेसी की मरक्ता चैंपियन लीग सिंगदा मखाताना लंबा पानरबा याबिगी ओइथोकपसु यामना नेमना लखि लियोनेल मेसी सु हंदकता पीएसजी दा यावखिबनि लोसिनख्रबा सही इंग्लिश सिंगनिगा कुनगनि थोगी वर्ल्ड कप विनर टीम लोसिनखिबा मेसीना रोनाल्डो गा लंबा पानरगनि
रोनाल्डोगी पोर्टुगल टीम दी हंदक कतर सनखिब वर्ल्ड कप क्वार्टर फाइनल लेवखिबनी मिड सीजन टूर की सरुक अमोइना PSG ना सऊदी अरेबिया की अल हिलाल अमसुम अल नासर टीम दगी खंगत पसनरोई सिंग ना पुल्लग सेम सऊदी अल स्टार तरागा मथुर के थासी तरागा मपन्ना मयुक नगदौरी हाइदि मालेम गी मियाम ना अर्जेंटीना की कैप्टन असिदा मियेंग थमनरकली मसिना नेमार अमसुम फ्रांस की कालिया मबापे का पार्टनर ओइना लैदि PSG असी हौजिमकी ओइना लीग 1 मकु ओइना लैरिबनी फुटबॉल मसना तरागा तरेत पॉइंट निफुगा मरी फंगदुना अहानबा मफम कलिबनी मैच तरागा तरे सनाबद PSG ना तरागा मरी रक कोइबा मदि अदुगा मैच अनि ड्रॉ सखि लोइना अतोप मैच अनि दना माइथिखिबनी सेरक्सिदा रोनाल्डो ना हंदक सऊदी अरेबिया की अल नासर क्लब ता संगलक्तुना PSG गा लंबा थेनगदोरी मांगना मॉर्गन गा उनखिबा मदा मारा येनरकपदगी टर्मिनेट तौरखिबनी टेन हाकी माफमदसु मांगना करिगुमा मखल अमतगी इकाई खुमनबगी थवोंग ngamde मैनचेस्टर यूनाइटेड माकपु इंथोकनबा क्यार खाना होटनाकी हाइबो वाफमसु रोनाल्डो ना फोंगदोखि दु हाउजिकुइनदि म्याम पाउ सिसु मतांग से लुसिनजरगे मसुम म्याम पुना नौबा अपडेट ngamiनसि